अहमक्तुदा तुतु मणिपुर स्टोरीबु ताबिदिबा मिपुम खुलिंगमकपु तुतु मणिपुर स्टोरी की माइकैदगी खुरुमजरी ngasisu mayamgi damaktani haiduna tutu manipur story na wari anauba amamu puduna laksari wari asibu lithok saba matamda soikilan kiba natraga miyamna tabda nungairuidaba wahi watasing yaukrabasu mayamna nasani nauni khanduna ngakpiyu haina haisari adudi mayam wari asi tanabagi damakta sem sabiro aisu wari asi parapara mayamna nungainaba moongda लिथाजरक लगे वैलेंटाइन डे नुमित असिना लाक मतमदा पाखंग लिसाफी कयामा मागा मागा नुसिनाजरीबा नत्रगा नुसिनाजरीबी मियो एतुगा मखुचे न पाइनदुना वासा कयामा सकमिनाजब नुमित असिना लाक मतमदा पाखंग लिसाफी कयामाना हराउनरी अदुबु आइगिदि नुमित असिना लाक मतमदा थमोय असिदा ngasisu saina amadi adumak piri aigi ming Thomas kawi aduga masina aigi aroiba aigi girlfriend ka Valentine Day celebrate tawmina khibagi warini aigi girlfriend gi ming Sansan kawi aina yam nungsina mabu Chan haina kause kariguma matamda hoi gi san nungsibi kaina mahakti aigi girlfriend khakta natte mahakti aigi thawai haksang pumnamaknai San ga igase ngasi dagi sahi ahumuki mamangda aikhoi college da thengnaki aigi san se matam pumnamakta aikhoi class ki first bench ki thonau manaktu da adum phamlamme aduna thonau adudagi nungsa mangal laga mahaki nungsiraba khajai aduda parapna ga yaibada kayati fazakre aina ga nuparongi second bench da phamlaga ozana ngang diba mayamado maset amata ta da kai mangonda dum yenglaga leibado aduda ibu ozana uraduna class ta ki tantokhiba matamdo nuksibane amuk hanati halagariko ngasisu ningsingli ibanina ihan hana wari sana khiba numitto mana magi kolom yaudre haiduna ingonda kolom amta waige haina hanglakhibada aina aigi kolom pibata natana aigi thamusisu pulap pi khiba numitto mahakna matam pumbuda aigi paktaw fagi mayamsida adum noktoini aduga aigi mingsina mana aisi wakhal yamna khansan ganba mini haiduna Mr. Overthinker hainasu koviduni numit ado 14 February ni sanna handaki Valentine sidi yamna special oi aduga aigi su yamna saw surprise amalai haiduna ayuk aduda aingonda phone da tamlambi aduda ina kari surprise no ne hangba matamda mana horen pung ahum iwani na dum unaba cafe da tudalao hauzik haiba yade antana lausoko ntradi aidi sautuni haina hairakame aduda ina so haifet noklaga fare dudi horen thengnarasi hairaga phone ado thamlamme asum tawdana iwani na unasena haina kiba matamado yausal ame aduna aisu iwani na toina unaba cafe aduda ngantana pungkhai amamu walingai yausalamme aduga aisi san ngai bo ina cafe aduda famlaga coffee ama order tawraga thaklame asum tawdana pung ase ahum makhaimu tasan khirame sanna lakmanda baduda aisi sanda call tawrame adubu aina call ado tawwa matatadi sangi phone ado switch off haina hairagame sangi phone aduna switch off hairak padudadi aisi yamna saurame aduga sinda manusu ngantala o kana hairaga hojpo laktabudana tana phone si somu switch off thamchanba hairaga aisi soktokuna amuk sanbu ngairamni aina asumna ngaiba sida pung ase fana yamna hauchinkre aina aigi phone aduda yengluba matamdadi pung ase mari makhaimu tasallaga leirame adudadi aina amukasu sanda call tawramme adubu sangi phone adudi switch off haina adum hairak ame adumna switch off haina hairak padudadi aisi yamna sauramme aduga aisi aigi ren damu halakame aduga ren hek yobaga sanda yamna sauna aina message tharame gatala o hairena gatala e aduga dang nuhina laktaba dana tana phone su switch off thamjanba yare nang khanglapane haina tharamaga aisi aigi famungda
काखलगा यामना साउना हिप्थरम्मी ngaihakki matung aigi rengi thong ase yamna kanna thilak amme aduda isu kanano haiduna haugal aga thong ado hangtuk lammi aina thong ado hangtuk luba matamdadi sanse masamana gado ifa faraga mapanda leplaga leirammi channa adumna lepaga leirammadudadi aina saurakna kanano nangbo kadawlainu sida aigi waising ado taraga channa haifet noklaga saurabo saunuse aina nangina tawengena thawiki tawbo yaribe makhang yelona nusidraga nuside ko hayo na tawenge tawbani kaina choda aina nang nuside kaiti haino ado aisima panda sum lefala thamage hairo asai lak tabge kausalaroidraba aisi nangi kada o kawudi kausaningdrabane nang nang asai tawriba mayamdo ado aidi phatawa miti nate nang dawna aduna sanglo fammosi sopasida hairaga chansi famhallame aduga aisu changi mana aduda famlame channa sofa aduda hek fambaga aingonda munna yenglaga ainga sidi kanumta haigena hayu keno adugi bo mu hangdraso aigi wahayado taraga channa mukasu aingonda munna yenglaga me aduga karigumba aisi khanghaudana laikidaba thulati nang kapgadra taring du kusan wati ware ngalakano asai khara sauning liri kansita haida haro ba se haro kapni kamaina kapuideno sia yam nusiba male ado kaigumba laikidaba thusu kapkunu ko kapayaro aidi kapni nangna fana harasu yaroiba kapane sungya he yaro yare warisibu sananingai ilai leita dawna sibai sanale aigi wahayado taraga sanna ingonda amuka sumunna yenglak ame aduga ai kanamtaga haige sidi yabitaba yaroiko kaino hairo wati ware mordi yaroiko ide aigi wahi singado taraga san singaya tuminna leirami aduga mu nangna taina haikiba aina nangi nanaktabu leirati nangna ngamuidaba amata leiti haikibado ado ai yaudrasu adum ngamuko sangi wahisingado taraga aina sanda yamna munna yenglamme aduga karino cha nangna ngali mayam dubo nangi se aiga kainara si hairawa tawnu ko dumba ainanga kainaba sungam hengamo aduda sanna mang ado hairaga nati kanana kainani hairage ado nang punsida masak naiba mina masak khangnaba mi amadi oira uko sangi wahi ado taraga aisu sanda munna yenglamme aduga sangi makhut ado aina pairamme aina sangi makhut ado pairuba matamtadi magi makhut adudi yamna inglamme aduda aina kaino kusidi asu english na ngaiko ai mai phutagalake ko ngai hak leramo aigi wahiyado taraga channa mamita mapira selakame aduga aibu khamlamme thagat lurano aigi matam leitre nang aina haiba punsida masak naiba mina masak khangba mi ama oyo haibado oidaba yade ko ado nang aibudi nangina nakta kuina leite haiduna waragunu ko ai chalage sangi wahiyado taraga aisi yamna ngakna mangonda yenglame aduga karino nangna ngani mayam dubo ai wakalsi lawsan bangamdre kadai chituno na tanja aduda aigi famungdagi aigi phone asi yamna kanna khinglak ame aigi phone aduna adumna khinglak badudadi aina sanda ngayak phamlamuko ai phone si kanano yingluge haina hairamaga aisi aigi phone adugi manakta changlamme aduga phone aduda yenglamme aina phone aduda yengluba matamdadi number khangdaba amana call tawrakame aduda aina phone ado paikhatlaga hello kana oibirabano aina tumna phone ado paikhatlaga haibadudadi phone adudagi nupa amagi makhonda somsi chansangi kari thokpa oidero ai maga khangnaba nupa oideni
सुमाइन तौबने चंचन से ngasi nungtilgi pung ani muk tarak padai da accident thokpadagi aikoina hospital da pukasabane adubu laibak thibadagi ma ke sokpase kitang lukibana masi ngayaki mamang da leikhire aikoina ma gi phone ado switch off hang tokma tamda songi message lakpa thenase adugi call ase tawjarakpane yaragadi yamna thuna mukta rims hospital da lakpio phone adu dagi wahi sing ado tabada isi yamna ngaklami aduga sanna ngasai pamawriba sofa adugi maikai tamna aina yenglamme adubu sofa adudadi kanasu leiba uramde sofa aduda kanasu leiramdaba adudadi aisi ngaya wakhalse mawon khanba haurakame aduga ngasai sanna hairakkiba wa mayamado mathang ningsingduna aigi mitki pi ase senthaba haurakame ngayaki matung aisi aigi gari ado yamna thuna thaudoktuna hospital da yausalame aina hospital da yausaluba matamdadi sangi thawa yaudra bhakchang ado fi ngova amana kupsanduna leiramme aina fi ado haidulaga sangi thawa yaudra bhakchang dubu konsinduna yamna kanna kaplamme san leikidraba matung aina mit kayani ama tumba yakhide ma ki wakalda ai tumba sawa khangdana numit kayani ama kaptuna lenki ngasi Valentine Day sanday kidaba sahi ahum fazale ai sanna hairam matung ina mayamna khangnaba masak naiba mi ama oire mayam matang asita ngasi gi diwali ase loishinjare mayamna wari asibu nungai bi batarabati channel asibusu support to bi boina like share abadi subscribe tawsinbiramo adugo wafam amana mayamna sengba thoki wari natraga wakhalna sagasaba wari pahaningba yaurabasu channel asigi description da yauriba Facebook page asida thajanbiraknaba haijari adudi mayam ngasigi di swaida mayam dagi kaina naba yathang lawjari mathangi wari anauba amada amu mayamga thengnarasi bye bye